ꯁꯦꯟꯕꯤꯔꯤꯕ ꯀꯣꯀꯣꯃꯤꯒꯤ ꯏꯃꯥꯁꯤꯡ ꯑꯗꯨꯒ ꯀꯣꯀꯣꯃꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯁꯤꯡ ꯂꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯗꯒꯤ ꯂꯦꯡꯕꯤꯔꯤꯕ ꯀꯣꯀꯣꯃꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯅꯥꯎ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯂꯥꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯥꯂꯣꯏ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯁꯦ ꯁꯤꯅ ꯃꯥꯡꯗ ꯊꯝꯃꯒ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯀꯔꯝꯅ ꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯦ ꯃꯃꯥꯡꯗ ꯍꯥꯏꯕꯤꯔꯝꯕ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯕꯁꯤ ꯀꯅꯥꯅꯣ ꯍꯨ ꯏꯁ ꯑꯋꯥꯔ ꯑꯦꯅꯤꯃꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯃꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯃꯤꯁꯤꯒꯤ ꯁꯛꯄꯟ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯂꯥꯟ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯕꯨ ꯗꯤꯐꯤꯠ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯂꯤꯁꯤꯗꯨ ꯁꯦꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯨꯅ ꯃꯥꯡꯗ ꯊꯝꯖꯔꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯌꯦꯛꯅꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯉꯦ ꯃꯗꯨꯗ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯗꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯄꯨꯟꯁꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅꯅꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯤꯡꯁꯤꯅ ꯁꯤ ꯑꯁꯨꯁꯤꯡ ꯃꯌꯥꯝꯗꯨ ꯄꯨꯟꯁꯤꯜꯂꯣꯅ ꯂꯥꯎꯕꯤꯔꯤꯗꯣ ꯑꯗꯨꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯗꯨꯒꯤ ꯁꯤ ꯑꯁꯣꯁꯤꯡ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯟꯅꯕ ꯍꯥꯏꯕꯗꯨꯗ ꯃꯥꯡꯗ ꯊꯦꯆꯔꯤꯕ ꯀꯣꯀꯣꯃꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯍꯥꯏꯕꯁꯦ ꯃꯐꯝꯗꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯀꯂꯕ ꯃꯌꯥꯝꯅ ꯄꯨꯟꯁꯤꯜꯂꯣꯅ ꯄꯨꯟꯁꯤꯟꯈꯤꯕ ꯄꯣꯠ ꯑꯃꯅꯤ ꯀꯣꯀꯣꯃꯤꯁꯦ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠ ꯑꯃꯅꯤ ꯍꯧꯖꯤꯛꯁꯨ ꯏꯃꯥꯁꯤꯅ ꯄꯨꯟꯁꯤꯜꯂꯨ ꯍꯥꯏ ꯏꯃꯥ ꯃꯌꯥꯝꯅ ꯂꯩꯕꯥꯛ ꯃꯌꯥꯝ ꯄꯨꯟꯁꯤꯟꯗꯣꯏꯁꯤ ꯀꯣꯀꯣꯃꯤꯅ ꯀꯅꯥꯗ ꯄꯨꯟꯁꯤꯟꯗꯧꯔꯤꯅꯣ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯇꯨꯗ ꯄꯨꯟꯁꯤꯜꯂꯛꯀꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯃꯗ ꯀꯣꯀꯣꯃꯤꯅ ꯄꯨꯟꯁꯤꯟꯒꯗꯣꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯏꯃꯥ ꯑꯣꯏꯅ ꯈꯪꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯣꯀꯣꯃꯤꯗ ꯊꯕꯛ ꯇꯧꯖꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤ तसेंग हम के हर कांता इहौ यामना पांबा इरांग यामना पांबा लान याम पांबा कांगुनी अदुननी मणिपुर के लेंगांगा होजी के लेंगा ओइरो ममांग के लेंगा ओइरो 15 अगस्त की मतंदा 13 अगस्त की मतंदा 26 जनवरी मतंदा हाई दिवसे कना आई नंबर 1 जितेंद्र निगम कनानो माई मयुम कदाइनो माई फोन नंबर क्या पाई मागी नुपी फोन नंबर क्या नो मागी फोन ना बसागी फोन क्या नो कुछ ही चीजों से ना बकाऊंगे कोई I can't Kokomida, Lady Woman say. Monday, we are always. I go carry more than the exit of nobody, agitation of nobody. Karaki agitation, Kari agitation for the peoples. Meow, Moshilaga, Langan, Tapu Budamda, Mahoji, Mayo to one on the Debiki, Labor Kambo, when I ever see my machine, Kambi, Adu, Hosi Kanik Toiva, Tokse, Tang, a home they get Toiva, Toksi, Matan, the I go. Yamna luwa pot amoy. It is very serious. Yamna luwa pot amoy. Nila masida ako yengna boy. Bakamu singsi kanano hana tekal tono hona bumtanda. Yengna basindu ne kari policy to ni hana hona bumtanda. Hari bumko ki policy no kamdo na ko confront ko dege hai bumtanda. We are very serious. Ako library ba ako itak ka library ba ako consultative members sing aduga ako introduction me absent sing tanap ki tanza adu ko logjabani aduna hawik ako हौजुजी कोकोमिदा मयाना हाइबी मणिपुर मियाना कोकोमी केदों लेरिगे है अदुबो कोकोमी केदों लेरिगे हाइबो कोकोमी सिददी आसाम राइफल्स कामोना आई सामकदा मम्मीना सिटिजन हाइदी नन लेबाकी मायबदा थबक तोवे हाइना इमोदा फाने नमकी वरन पीरमो हौरे एफआईआर केस तोरे करिगिनो कोकोमीने तुमिने लेमबदा आरगदी कोकोमीने तुमिने साइलेंट लेमबदा आरगदी आसाम राइफल इमोदा फाने नमकी दमदा सी कनो तोरकदा ओदा तोरकिद्रा शिगुम मयामसे उरकांदा अखोइना येंगनबसि कनानो हाइबदु खांगनो होनमतमदा येंगनबनि करी पॉलिसी तोरगे हाइबो पोतु खांगनो होनमतमदा अखोइ मतम लौजबनि अखोइ तोंगां मखलगी मयामनो उबिबा अमसुं उबिदबा मखो मवों देहादारे अखोइना थिंगनबसि लानमनि लान थिंगनबमतमदा सुमदति फिजिकली नोंमै कामनबकी लांदो अदुख उबतारगदी पॉलिटिकल वार्डे मखोइ कमाइतिरगदी अखोइ फिजिकली वार्ड माइपाकसु मदु माइपाकु सिंगदी अदुना अखोई येंगनबो ओइलेबा कांगमुसिंसिना कदाइ फावबदा इंटरनेशनल लेवलदा कदाइ फावबदा मखोइना लंबी यांगसनगरे हाइबदुदी मदुगी लंबी यांगसन होनबदो मदु अखोइ थीननो होनबदा अखोइसु खर वागी अदगी अमना हौजिक लेरिबा इशुसे यामना लोबा इशुनि करिगुम्बा इशुसे काटितन सोइगि मोतमदा ममांगदा हाइबिरमबा अखोइ हन्ना हाइबिरमदो
ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯤ ꯈꯤꯇꯪ ꯁꯣꯏꯈꯤꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯃꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯁꯦ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯃ ꯂꯩꯈꯤ ꯑꯗꯨꯅꯗꯤ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯂꯥꯟꯁꯤ ꯁꯣꯛꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯗꯤꯁꯤꯖꯟ ꯂꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯃꯣꯁꯅꯦꯜ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯋꯥꯕꯒꯤ ꯃꯊꯛ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯕ ꯑꯣꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯣꯐꯦꯟꯁꯤꯞ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯀ꯭ꯔꯥꯏꯁꯤꯁ ꯃꯦꯅꯦꯖꯃꯦꯟꯗ ꯉꯥꯎꯗꯨꯅ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯀ꯭ꯔꯥꯏꯁꯤꯁ ꯃꯦꯅꯦꯖꯃꯦꯟꯁꯦ ꯑꯗꯨꯝ ꯎꯡꯉ ꯂꯩꯔꯦ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯌꯦꯡꯅꯕ ꯃꯌꯥꯝꯁꯤꯡ ꯑꯩꯈꯣꯏꯅ ꯇꯧꯁꯤꯜꯂꯛꯄ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯀꯔꯤꯒꯨꯝꯕ ꯈꯤꯇꯪ ꯁꯝꯊꯤꯡ ꯑꯩꯈꯣꯏꯅ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯁꯣꯏꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯌꯦꯡꯅꯕ ꯃꯌꯥꯝꯅ ꯄꯤꯁꯛꯄ ꯄ꯭ꯔꯦꯁꯔ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯄ ꯄ꯭ꯔꯦꯁꯔꯁꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕꯒꯤ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯂꯩꯕꯤꯔꯤꯕ ꯂꯥꯛꯄꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯀꯥꯏꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝꯗ ꯄꯥꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝꯁꯦ ꯀꯥꯏꯕ ꯌꯥꯔꯣꯏ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝꯁꯦ ꯑꯁꯤꯒꯤꯗꯃꯛ ꯍꯤꯡꯒꯅꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯕꯗ ꯑꯩꯈꯣꯏ ꯀꯩꯗꯧꯁꯨ ꯅꯣꯟꯖꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯄꯤꯕ ꯂꯣꯏꯅꯅ ꯉꯁꯤ ꯀꯣꯀꯣꯃꯤꯅ ꯁꯦꯝꯖꯔꯤꯕ ꯀꯔꯝꯕ ꯂꯥꯂꯣꯡ ꯅꯥꯔꯀꯣ ꯇꯨꯔꯤꯁ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯂꯥꯂꯣꯡꯁꯦ ꯏꯠ ꯏꯁ ꯋꯥꯟ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤ ꯑꯩꯈꯣꯏꯅ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯉꯁꯤꯃꯛꯇꯒꯤ ꯑꯩꯈꯣꯏ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯆꯠꯂꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯅ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯄꯤꯔꯒꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯁꯥꯐꯨ ꯑꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯩꯕꯤꯔꯤꯕ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯁꯤꯒꯤ ꯑꯆꯧꯕ ꯈꯨꯗꯣꯜ ꯑꯃꯅꯤ ꯃꯤꯌꯥꯝꯁꯤꯡꯁꯤꯒꯤ ꯑꯆꯧꯕ ꯄꯥꯡꯒꯜꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯥꯎꯅꯕꯒꯤ ꯈꯠꯅꯕꯒꯤ ꯑꯗꯨ ꯌꯥꯅꯗꯕꯒꯤ ꯃꯇꯝꯗꯨ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇꯤꯟꯁꯤꯟꯅꯕꯒꯤ ꯄꯨꯟꯁꯤꯟꯅꯕꯒꯤ ꯑꯗꯨꯒ ꯆꯪꯁꯤꯟꯃꯤꯟꯅꯕꯒꯤ ꯃꯇꯝꯗꯨꯅꯤ ꯍꯥꯏꯔꯒ ꯑꯩ ꯂꯩꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯀꯣꯀꯣꯃꯤꯅ ꯂꯧꯖꯕ ꯋꯥꯔꯦꯞ ꯀꯣꯀꯣꯃꯤꯅ ꯍꯥꯏꯖꯕꯗ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯀꯣꯀꯣꯃꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯩꯅꯣ ꯇꯧꯕꯤꯕ ꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯗ ꯑꯆꯧꯕ ꯏꯅꯣꯠ ꯑꯃꯁꯨ ꯍꯦꯟꯅ ꯄꯤꯕꯤꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯃꯒ ꯊꯦꯡꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏ ꯀꯩꯗꯧꯉꯩꯗꯁꯨ ꯁꯔꯦꯟꯗꯔ ꯇꯧꯔꯣꯏ ꯊꯦꯡꯅꯔꯤꯕ ꯂꯥꯟꯁꯦ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯃꯒ ꯑꯩ ꯄꯨꯝꯅꯃꯛꯇꯒꯤ ꯇꯦꯟꯁꯤꯟꯖꯔꯤ ꯉꯥꯡꯂꯣꯏ ꯑꯣꯏꯕꯤꯈ꯭ꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥ ꯁꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨꯁꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯆꯔꯤ ꯀꯣꯀꯣꯃꯤꯅ ꯉꯁꯤꯒꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯥꯎꯈꯤꯕ ꯈꯣꯜꯂꯥꯎꯁꯤꯡ ꯑꯗꯨꯒ ꯃꯃꯥꯡꯊꯛꯇ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯕꯤꯗꯅ ꯈꯣꯡꯆꯠ ꯆꯠꯄꯤꯗꯅ ꯃꯦꯗꯤꯌꯥꯗ ꯃꯐꯝꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯄꯤꯔꯛꯈꯤꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯊꯝꯕꯤꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯑꯇꯦꯟꯕ ꯈꯟꯅ ꯅꯩꯅꯕ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯉꯥꯡꯂꯣꯏ ꯑꯅꯤꯅ ꯊꯝꯕꯤꯈꯤꯕ ꯋꯥꯐꯝꯁꯤꯡ ꯄꯨꯝꯅꯃꯛ ꯑꯗꯨ ꯅꯩꯅꯖꯔꯦ ꯍꯥꯏꯔꯀꯥꯟꯗ ꯀꯣꯀꯣꯃꯤꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯋꯥꯔꯦꯞ 5 ꯈꯛꯇꯪ ꯊꯝꯖꯔꯤ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯑꯩꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯊꯣꯛꯆꯒꯦ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯃꯁꯦ ꯂꯧꯕ ꯌꯥꯔꯕ ꯋꯥꯔꯦꯞꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯃꯌꯥꯝꯅ ꯌꯥꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯂꯥꯎꯕꯤꯔꯛꯅꯕꯁꯨ ꯑꯩ ꯅꯤꯡꯁꯤꯡꯖꯔꯤ ꯑꯃꯃꯝꯗꯪ ꯑꯣꯏꯅ ꯋꯥꯔꯦꯞꯁꯦ ꯄꯥꯊꯣꯛꯑꯒ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯥꯔꯦ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯃꯊꯪ ꯆꯠꯊꯅꯕ ꯑꯩ ꯊꯝꯖꯒꯦ ꯑꯍꯥꯟꯕ ꯋꯥꯔꯦꯞ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯃꯤꯔꯝꯗꯒꯤ ꯆꯪꯂꯛꯄ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯦ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯂꯁꯤ ꯍꯥꯏꯕꯅꯤ ꯑꯍꯥꯟꯕ ꯋꯥꯔꯦꯞ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯃꯤꯌꯥꯝꯅ ꯃꯁꯤꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯌꯥꯕꯤꯈ꯭ꯔꯕꯅꯤꯅ ꯑꯅꯤꯁꯨꯕ ꯋꯥꯔꯦꯞ ꯑꯃꯨꯛ ꯄꯥꯊꯣꯛꯆꯒꯦ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯇꯣꯉꯥꯟꯕ ꯂꯩꯄꯥꯛ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛ ꯑꯃ ꯂꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕ
ꯐꯖꯩ ꯃꯊꯪꯒꯤ ꯋꯥꯔꯦꯞ ꯄꯥꯊꯣꯛꯆꯒꯦ ꯃꯁꯤꯁꯨ ꯃꯌꯥꯝꯅ ꯌꯥꯕꯤꯔꯕꯅꯤꯅ ꯑꯅꯤꯁꯨꯕꯁꯤꯁꯨ ꯑꯍꯨꯝꯁꯨꯕ ꯋꯥꯔꯦꯞ ꯃꯅꯤꯄꯨꯔꯗ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯟꯁꯤꯞ NRC ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯒꯗꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯋꯥꯔꯦꯞꯇ ꯑꯣꯒꯁꯀꯤ ꯇꯥꯡ 5/2012 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯀꯧꯒꯗꯕꯅꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯒꯗꯕꯅꯤ ꯑꯗꯨꯒ ꯃꯉꯥꯁꯨꯕ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯑꯁꯤꯅ tang 5 ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯁꯦꯁꯟꯁꯤ ꯀꯧꯗ꯭ꯔꯒꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯑꯣꯏꯕ ꯃꯥꯜꯂꯦ ꯌꯥꯝꯅꯗꯤ ꯆꯨꯝꯃꯤ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯗꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗꯨ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯒ ꯃꯤꯌꯥꯝꯒꯤ ꯁꯤꯒꯨꯝꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯤꯐꯝ ꯑꯃꯅ ꯃꯩ ꯊꯥꯅꯤ ꯍꯥꯏꯅ ꯍꯦꯛ ꯂꯧꯕꯗꯨꯃꯛꯇꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯤꯇꯪ ꯈꯟꯊꯃꯤꯟꯅꯕ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ ꯑꯩꯈꯣই ꯀꯧꯗꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯇꯥꯕꯤꯌꯨꯀꯣ ꯀꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯅꯝꯗꯅ ꯀꯧꯊꯣꯛꯑꯒ ꯃꯣꯏꯒꯤ ꯐꯤꯔꯦꯞ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯍꯥꯏꯁꯤꯔꯥ 그러면 하이지게 그러면 하이지고 하이니 아거스트 땅 2023 फावगी मनुंगा मणिपुर लेजिस्लेटिव असेंबली की स्पेशल सेशन कौगदबनी मणिपुर की लोइनना मणिपुर कन्नब वारेप लौगदबनी कौदब तारगदी को मणिपुर की अदुमक्ति नुमाइते को हेलो मैम अखोगी खनजरीब असी यामना ज्ञान ताना तमना तमना हाइनरगा खनजी नाकन नाकन दिगी पंगलाउनो लासन बिरगलगति अखोइसु करी वाही हाय फजगदगी हायबदु खनबम खंगदे कौदब तारगदी को लेबाक मियामना पांबा थबक चथबा हाइना मै थमसि को मंगा अरोई वारेप से पाथोक्चरगे मंगा अरोई वारेपता नसाई असेंबली की मिफम कौबुसिदे कोई स्टेट की पोनी को अहान बगी वारेप अहुम से नसाई ने पाथोकीबा सिंग कुकी नाको टेररिस्ट मरु फन्ना मुथलसी मणिपुर दा तुंगानबा लेंगा नथलेबा लेबे यारोई मणिपुर NRC चलहनगदबनी हाइबा अहानबगी वारेप अहुम से यावरगा मणिपुर की मरमदा थोइबा लानसिगी मरमदा अकुप वारोल इरगा मना फंगबा इंडिया की प्राइम मिनिस्टर दा जेरोल अमा थाबा अनिम भजलो सिंहना मंगा सुबो वारेप को हानदी होम मिनिस्टर तदी उनेरे थादरे प्राइम मिनिस्टर द थादरी प्राइम मिनिस्टर द थाबको सेना मंगा सुबनी को करी संगल लगा है संगल लगा आई कइनो भाई जगे अहान भाई वारेप से मुथलसी है जे कोई आवती नी को
ꯃꯨꯊꯠꯂꯨ ꯑꯣ ꯑꯗꯨꯒꯤ ꯂꯥꯂꯣꯡꯗꯨꯗꯤ ꯑꯗꯨꯒꯤ ꯂꯥꯂꯣꯡꯗꯨꯒꯤ ꯃꯅꯨꯡꯗ ꯈꯟꯅꯁꯦ ꯑꯗꯨꯒꯤ ꯂꯥꯂꯣꯡꯗꯨꯒꯤ ꯃꯅꯨꯡꯗ ꯈꯟꯅꯔꯁꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯝꯇꯪ ꯅꯤꯡꯁꯤꯡꯖꯔꯒꯦꯀꯣ ꯑꯍꯥꯟꯕꯗꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯝꯇꯪ ꯄꯥꯊꯣꯛꯆꯔꯛꯑꯒꯦ ꯑꯗꯨꯒ ꯂꯣꯏꯁꯟꯃꯤꯟꯅꯔꯁꯤꯀꯣ ꯋꯥꯔꯦꯞꯁꯦ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ Kemarin nasi video sini. ꯃꯤꯔꯝꯗꯒꯤ ꯆꯪꯂꯛꯄ ꯁꯤꯜ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯂꯁꯤ ꯑꯩꯈꯣꯏ ꯌꯥꯎꯗꯣꯏꯅꯤꯀꯣ ꯑꯅꯤꯁꯨꯕ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯂꯩꯕ ꯌꯥꯔꯣꯏ ꯂꯩꯕꯥꯛ ꯅꯠꯇ꯭ꯔ ꯂꯩꯉꯥꯛ ꯂꯩꯕ ꯌꯥꯔꯣꯏ ꯑꯅꯤꯁꯨꯕ ꯋꯥꯔꯦꯞ ꯃꯅꯤꯄꯨꯔꯗ NRC ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯒꯗꯕꯅꯤ ꯃꯔꯤꯁꯨꯕꯗ 5 August 2023 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯦꯁꯦꯜ ꯁꯦꯁꯟ ꯀꯧꯒꯗꯕꯅꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯋꯥꯔꯦꯞ ꯂꯧꯒꯗꯕꯅꯤ ꯀꯧꯗꯕ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯊꯕꯛ ꯇꯧꯕ ꯑꯗꯨꯒ ꯃꯉꯥꯁꯨꯕꯗ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯍꯨꯝ ꯋꯥꯔꯦꯞ ꯑꯍꯨꯝ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯈꯪꯍꯟꯅꯕ ꯆꯦ ꯊꯥꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯟꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤ ꯋꯥꯔꯦꯞꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ